Manipur State Film Development Society ni sinduna Manipuri cinema na chahi yankai changlakpaga iroinana Golden Jubilee Celebration ngasidagi hauna society asigi auditorium da Manipur gi Chief Minister N Biren hudokrai chahi amasumna sathagadauriba palan thoram asigi manung chana film archiving and preservation gi numit humni gi training workshop amade numit khuding gi film kya screening tawgane lising amaga chamapan humputara ni thoidagi hauduna chatpa haurakhiba Manipuri cinema gi khongchatpu ningsingduna hairiba thoram asi pangthokpane Laiba asida COVID-19 dagi ngakthoknaba hidak marang kaidre haiba wafam adubu Health and Family Welfare Minister Dr. VARDHAN na yaningda butkrai Minister na hai madudi Central Government na lepalaitana laiba asigi state sing amadi Union Territory singda COVID-19 hidak sing supply tawbagi matangda kupna yengsinbaga loinana vaccine sing supply tawba hengat hannaba hotnari hauji COVID-19 vaccine dose crore mari lakh kuntra hena stock ta leiri haina su makhataki Jammu amadi Kashmir dang ase yukthokiba tongan ba thodo anida security force singa khuthoknabada lalhoba manga hatkrai Sofian da thokiba khuthoknabada JSE Muhammad ki Ansar Gazwat ul Hind gi maru oiba luchingba amasu sibada yawe hairi amaromda Awanti Poragi Tral area da thokiba thodok amadana lalhoba ani amasu security force singi khutta lekidrei hauji su makata na nakal ani gi marakta nongmai kapna bagi thodok chathari haina paugi agency amana report tawrakli India amadi China ani gi marakta taramathoirak suba tangka ki oina LADAKH ki nongchup thangba CHUSHUL nakan anina wari sanagadauri hairiba wari sanagadauriba asida maru oina leibak ani gi core commander singna saruk yaduna hauzik fawba unkhatnabagi fibam amada tharumnariba asigi matangda khanagani India gi maikai digi 14 core gi GOC Lieutenant General PGK Menon na luchingani amaromdana China gi PLA gi maikai digi kha thangba Jinxiang Military Commander Major General Liu Lin na luchingani Indian Premier League T20 cricket ki taramari rak suba edition ngasi dagi sanaba horagani ngasi numidang pung 8 makhai taba matamdagi Chennai ge Chepauk ground da ahanbo oina sanaba hogudariba sida Mumbai Indians amadi Royal Challengers Bangalore ani gi marakta thengneragani makha tarakba match sing Mumbai Chennai Bengaluru Ahmedabad New Delhi amadi Kolkata sanagani amadi final match na lakliba May 19 da Ahmedabad ke Narendra Modi Stadium da sanagani